Imphal International Airport anova flight service ani happada Ministry of Civil Aviation na ayaba pikre ticket mamal singsu hantarakpa yana leiri. Suda yaudaba lalhalup ama oiriba UKNA gi lanmi sing oigani chingnaba khulai paiba miyoi mari Assam Rifles ka khuthoknabada laikhidre lalhauba ama faba ngamhore atei khusu khulai kaya amasu fagatpa ngamkhre. Guru Nanak Dev ki mapok kumon numitna lakpada Governor Ajay Kumar Bhalana Manipur gi miyamda yaifa pauzal pirakli. Amadi Wangu amadi ithai yauna tongan ba mafam sing taba Kumbi Assembly Constituency gi lambi sing sembi dabadagi miyamna lambi thingbagi khongjang sangsin ba haukre. Kurumzari ISCOM Manipuri pau meeting tabiriba khwaipu namakpu taramna okjeri hujik pau sandokna pizari. Irang asina maram oiraga National Highway gi lambi singda chathok chasin tawbada khudong chadaba leirakpa amadi railway gi service su Imphal yoroktriba maramna lamdam asigi miyamna mapanda da chatpa amadi mapandagi Manipurda changlakpagi amata ngairaba lambi oiriba Nongthaki lambi asi Imphal International Airport tagi Guwahati amadi Kolkata chatpa flight sing nongmada flight manga leiramba adu ani da hanthakibada natana flight ki ticket mamal ka hena wangkhalakibana lamdam asigi miyamda khudong chadaba kaya mayoknaramba adu kharada oirabasu koknanaba haiduna center na anova flight service ani hapkatpada ayaba pikre. Anova flight asi Imphal Guwahati amadi Imphal Kolkata gi routes singi oina amamam legani hairi. Masida natana Imphal Guwahati amadi Imphal Kolkata gi flight ticket mamal asi lupa lising taretagi Helandana basu kana hotnari haina Ministry of Civil Aviation gi maikaidagi fongdonaragli. Panbay abadi Governor Ajay Kumar Bhalana khudong chadaba asigi matangda yengsinbiduna athubada hanagum flight service sing lehanaba amadi ticket mamal hantahanaba hotnabiyu haina Union Civil Aviation Minister Kinjarapu Ram Mohan Naidu na ayiba cherol thakiba leikrabani loinana Kurai Assembly Constituency gi MLA L Susindrona su Civil Aviation gi Secretary ga New Delhi da unaduna hiram asigi matangda taksin basu leikrabani. Ngasi ayuk Churachandpur District ki Henglep Subdivision ki Henglep Police Station na konba Kangpi Gangte Village da Assam Rifles ka su chatnadaba Kuki lalhalup UKNA gi lanmi sing oigani chingnaba khulai paiba singa punna pung ani rom chupna akanba mawongda khuthoknakre thogdok aduda UKNA gi lanmi oigani chingnaba miyoi mari sikhibaga loinana khutsu khulai kaya ama su phagatpa ngamkhre. Pau asigi matung ina kuntra taret suba Assam Rifles ki kangbu amana akaknaba pau ama fangbadagi Kangpi Gangte Village da ngasi ayuk anganba pung 3:30 taba matamda operation sathanaba changna khuthoknaba adu ngasi ayuk pung 3 khara henba fawba chathaki khuthoknaba aduda UKNA oigani chingnaba lanmi mari lekhide thogdok asida maram oiraga Kangpi Gangte Village ki khunja sing mayum thadoktuna safagadaba mafam singda lanjenaki ayuk pung 9 henba fawbada Gangte Village manakta leiba umang singda nongmai kakpagi makhul taki thogdok thokfam aduda Assam Rifles ki ahenba forcing sangsinduna makhatana thiba humbagi thabak kana chathari hauzik fawbagi oinadi thogdok aduda misi mina kaya yaukibage haibagi chapchaba masingdi khangba ngamdri adubu UKNA oigani chingnaba lanmi mari di mafam aduda kudakta lekhidabani hairi Assam Rifles ki maikaidagi su asok apan kharadi yauramba yai haina thajanari hauzik fawbagi oinadi thogdok asida lekhidraba lalhauba sing adugi masak maming khangba ngamdri.
Sikh Singi Maru Oiba Guru Ama Oiriba Guru Nanak Dev Ji gi Mapokumo Numit na Lakpada Manipur gi Governor Ajay Kumar Bhalana Manipur gi Miyamda Maru Oina Manipur da Leiriba Sikh Singi Mafamda Yaifa Pauzal Pirakli Miyoiba Ama Oina Poklabadi Nungsi Chanana Himinagadabani Haiba Wakalon Chelamba Guru Nanak na Malem Asida Leiriba Miyoiba Kunaida Takpi Tambiramba Singh Aduna Ngasisu Kunai Asida Thona ama hapaga loinana miyoibagi minungsina khwaidagi athoiba gunni haina lauduna laknari Guru Nanak na takpi tambiramba sing aduna isagi oizaba thidana kathokpa amaga loinana miyoiba khunagi mating pangba haibasina miyoiba ama oibagi asengba gunni haiba adu ngasisu ningsinghalli Guru Nanak Dev ki mapok kumon numit asina lakpada Manipurda Kundaminariba Furup Khudingmakna Nungsi Chanana Himinaba Amadi Chaukhatpa Nungai Yaifaba Lamdam Ama Oirasanu Haina Governor Ajay Kumar Bhalana Pauzelakli. Union Minister of State for Home Affairs Bandi Sanjay Kumar na mifam mapu oiduna ngarang Manipur gi All Secretaries Conference Hall da tongan ba Central Scheme Sing Amadi Gross Budgetary Support Chada Tara pibagi matangda awang bathaki mifam ama pangthokre Unions MOS na ngarang imphal da hek thunglabaga hairiba mifam ase pangthokhibani hairi Mifam aduda Union Minister of State Sanjay Kumar na Ministry of Home Affairs ki maikaidagi IGP Singi Oiba Relief Operations amadi Resettlement ga mari lainana thadorakhiba Senfam Singi matang dasu khangan ki Mifam aduda Unions MOS na Central Ministry Sing Department Sing amadi Organization Singi Policy Program Singi matang dasu kupna yengsin ki Masita natana Health Education Transport Power Tourism, Rural Development, Housing, Agriculture, amadi Food Processing, Handloom, Handicrafts, na chingba lamsingda Manipur, Laingaki Makada Paikatliba Tabak Tauram Singsu Kupna Yengsinki, Mifam Aduda Sarugyakiba Administrative Secretary Singh, amadi Manipur Laingaki Tongan ba Department Singi Makok Thongba Official Singnasu Hairiba Lamsing Asida, Paikat kadaba tabak thauram singi matang dasu MOS Sanjay Kumar gi mafamna khangan ki masigi manung chana Manipurda lamkoiba lakliba tourist singi masing asi ing kumjali sing aniga tara mapandagi kun faubada punna lakh amaga humfudara mapan lising humfudara mapan leiramba adu ka hena hanthakiduna ing kumjal lising aniga kun mari kun mangada supna tagi lising tara tare khakta oiri Masigi maru oiba maram amadi Manipurda thokliba irang asina oiragasu atopa maru oiba maram amana imphal gi flight singi mamalda hena wangkhalakpa asisu amani haina khanganki flight mamal ka hena wangkhalakpa asina asigi matangda Unions MOS amadi lakliba makok thongba official singna Ministry of Civil Aviation da Pukhatuna khanghanbiyu hainasu PCCF Additional Chief Secretary Anurag Bajpai na appeal tawki Mifam aduda Unions MOS Sanjay Kumar Bhalana Chada Taragi Cross Budgetary Support ama Ministry of Development of Northeast Region gi Makada Paikatliba Tabak Thauram Singi Matang dasu Yengsin Kibaga Loinana Hauzik Paubada Chading Taukiba Senfam Singi Matang dasu Putokhan Duna Yengsin Ki Masita Natana Ministry of Agriculture and Family Welfare na Haudokiba National Oil Palm Mission gi Tabak Sing Ningthina Paikat Libra Haibagi Matang dasu Yengsin Ki Hiram Asigi Matang dasu Manipur Lengaki Makok Thongba Official Singna Thengna Rakpa Yaba Khudong Chadaba Sing Amadi Paikat Kadaba Tabak Thauram Singi Matang dasu Unions MOS ki Mafamda Khangan Ki Union MOS ki maikaidagi su Manipur gi Chaukhat Thaurangi Thabak Thauram Singda Center gi maikaidagi piba yaba mating sing pigani haibagi thazaba piramki mifam asi loiraba matungda Union Minister of State Sanjay Kumar na Rasbabanda Chatuna Manipur gi Governor Ajay Kumar Bhalaga su hiram kayagi matangda watanaki
Kumbi Assembly Constituency gi yamna maru oiriba tongan ba lambi sing kumbi dagi wangu kumbi dagi ithai chatpa lambi amadi kumbi dagi ungamen taraga thanga Assembly Constituency gi nongmai khong Kordak Chatkiba Lambi Singh asi Lainga ki mari lainaba authority singna semjinriba fauba ngasidagi hauna matam kaktana lambi thingba haukre lambi da gari thauduna lakpa miyoi ga lambi thingba kangbu ga khana chainabagi thaudokta asok apan thokre lambi thingba aduna maram oiraga inter village passenger service sing nongmaikhong Kordak Ithai Kumbi amadi wangu dagi imphal tamna passenger service chatpa gari sing Chanakhide, Kumbi Kaitel Kanakhide, Dukan Singh Thong Lonaki, Adumakpu Essential Service Ana Ayek, Devakarma, Luhong Kongdongba, Amadi, Lau Singh Ubagi Mari Lainaba Singh, Amadi School, College, Chatpa Singh Dadi, Lambi Thingbagi Khongjang Aduna, Konsinkide, Lambi Thingbagi Khongjang Aduda, Sarugya Kibi, Kumbi Dagi, Mairap Paibi, Wahingbam Anitana Fongdok Kibada, Kumbi Assembly Constituency gi maru oiba lambi sing matam sangna sembi dabana Assembly Constituency asigi miyam haifam khangdana angakpa fangna wanare nungsa saragana uful amadi nong churagana lekhom thokpana miyamda yamna khudong chadre haiduna mari lainaba singda wakat kaya thagatkre adubu leibak khara nung khara chairaga makha taba thabak paikhat pirakte Lambi Patabana School Chatliba Angang Sing Amadi Ana Ayek Yaurakpada Yamna Kudong Chadre Maram Aduna Lamdam Asigi Maira Paibi Singna Mamang Thagi October Gitang Kuntrama Thoida Lambi Asi Semzin Binaba Mari Lainaba Singda Matam Thaduna Ngarang Tang Ahum Faubada Mediada Haizak Krabasu Tabi Raptabadagi Ngasidagi Hauna Miyamna Lambi Semdriba Fauba Matam Kaktana Lambi Tingbagi Khongjang Asi Changsing Kibani Masida miyamna mating pangbiyu haiki. Masigi banze akoi lambi se akoi kumbi gi kendra gi lambi se aduki matik phatre aduna akoi praja miyam se loina pendaba saunaba adagi wanaba mayam sina akoi pendaba dagi mayam se khumjang gi saksin jabani mamang da so akoi press da akoi smai tok dana lambi se sem da kadi akoi matang kaktana ban tok jagani haina akoi media da akoi loktok sagre mari leinaba singna nasi phawba da lambi se yengbiraktre sembiraktre maram aduna akoi praja miyam se saunaba dagi akoi amata hunaru ba tok dana akoi se Soka Patok kon MLA ki side ki koi ki lambi se koi semani koi kano tok jargani hai na koi se moina leba kai ki ta sindana ko sindana adagi ni nung khara thajindana ko sindana torma mayam yaugre adu ngasi pawada maduna awaba hena praja da awaba helle adugi matungina koi se praja miyam se hojikti akoi ki MLA ki side ki orasu amagi side ki orasu lambi se semdi bhawa koi matang katana akan ba khongjang changsilagani hai na akoi punna amato oina warep na re Lugong Kongdong ba matamda ka henba mawongda fizang khanba ke kakpa amadi bambula thabana chingba culture ga mari leinada ba machat sing asi pek amadi all kyamgai nupi chokha thaurang lup anina koliba mafam singda ngasi khudaktagi athingba thamnaba warep laure haina Peace and Integrity Committee kyamgai pek ki convener chinga kham megachandrana phongdorakli wafam asi ngasi Peace and Integrity Committee Kiamgai Amadi All Kiamgai Nupi Chakwa Taurang Lob Anina Kutsim Naduna Maitai Inat Ki Tauram Singda Kaitha Rakliba Machat Singh Thingnabagi Dama Kumjali Singh Aniga Kunmarigi August Ki Tang Tarada Iol na Sinduna City Convention da Laukiba Leibak Miyamgi Warep Kangminasi Haiba Hiramda Kiamgai da Leiba Kagemba Macha Ibungogi Kubam da Pangthokkiba Kiamgai Miyamgi Mifam Gamari Leinana Paumi Singa Unaba Amada Mahakna Fongdokkibani Chinga Kamega Sandrana Makha Taraduna Maitai Inat Ki Thauram Singda Kaitharagliba Machat Singh Asibu Thingnabagi Dama Kumjali Singh Aniga Kunmarigi August Ki Tang Tarada Iol Sinduna City Convention da Pangthokkiba Leibak Miyamgi Mifam Amada Laukiba Warip Singh Adu Sagatladuna Pek Amadi Ol Kiamgai Nupi Chokha Thaurang Club Anina Ngasi Ki Mifam Asi Pangthokibani Kumjali Singh Aniga Kun Humdoi Ki Megi Tang Ahumdagi Hauraga Lamdam Asida Thoglakliba Irang Asina Maram Oiraga Ngasi Fauba Sen Midlon Gi Fibam Asi Aduki Matik Sothaduna Leirakli Masigi Chairak Asida Maitai Aikhoigi Yamna Maru Oiba Luhongbagi Thauramda Kahen Ba Machat Kaya Chatnarakpa Asina Maram Oiraga Tungi Mirolda Yamna
सोथनबा मचाक अमा ओइरखली अदुबो लुहोंबगी थौरम अमा पांगथोकपा मतमदा तंगाई फदबा मानतोप खनबा अमदी अतै चंगदबा याद्रबा पोटलम सिंग सिजनदुना कांगलोन चुमना चथबदा अकाइबा लेते अदुमकपु हैजिंगपोता मैतै अखोइगी चटना बिनतबा मयाय काबा यु याउसिलकपा अमदी इंखलकलीबा नुपा मचा अमदी नुपी मचा कयाना सिजनरकपा हाइबसिसु तुंगदा अमांगबा कया थोरकनबा मचाक अमनी मसिता नतना मांदोप मयाइदा बाबोकता का हेनबा सेल थाजिनबगी चटनबी असिबुसु मतम चाना थिंगहौद्रबदी तुंगदा यामना सोथबा अमा लाकनी मरम अदुना पिक अमदी ओल क्यामगै नुपी चौखत थौरांग लुप अनिना कोलिबा क्यामगगी मफम सिंगदा मैतै इनाटकी यामना मरु ओइबा लुहोंग खोंदोंबगी थौरमदा का हेनबा मचत सिंग असिबु अथिंगबा थमलगनी हाइबगी अकनबा वारेप लौरे हाइना फोंदोखी ngasi क्यामगै मियामगी मफम अदुदा कैराउ मक्तिंगी जिला परिषद जोय मयंगलंबम इयोलगी वाइस प्रेसिडेंट लोंगजम सनाथोय ओल क्यामगै नुपी चौखत थौरांग लुप के प्रेसिडेंट सोबिता मोइरांगथेम डीडीके न्यूज की जॉइंट एडिटर सु ओरिबा खागेबम कमिटी क्यामगै गी संधाम गंधरास्ट पीक की कन्वेनर चिंगाखम मेघचंद्र अमदी खागेंबम यूथ क्लब क्यामगै मयाई लेकाई की वाइस प्रेसिडेंट सेराम बिजेन नमरु ओइबा मिथुंगलेन सिंह ओइना सरुक याखी अखोगी मी तांग अहुम देगी सथरिबा लाजिना मरम ओरका अमुना अखोइसे अखोइ इकोनॉमी से डाउन फॉल ओरे हाइतारे मसेदा अखोगी का हेनबा मवंग अखोगी लो फोटोंगदा फिजम से का हेन खदलकवा अदगी अखोगी केक कक्वा अदगी हजिबोता तोंगा तोंगा मपान की पोट पुरक्तगदी लेमदबा मवा मलकवा अदगी मरुइना अखोगी बियार अदगी युना सिंबा हजिबोता हाबरकवा असिने मरम ओरकांदा अखोगी हगुलैबा नुपी मचासिंगसे यु पिथकपा तंबीबा बिया पिथकपा तंबीबा अदगी डांस तौबा जगोय साबा अखोई कल्चर द मेले नदा भाग तारे सो मयाम चखलकवा अदगी अखोगी मातो मयाइदा अखोगी मातो अखोई बाबोक की ममाई ताबाइना पसाजे का हेना अदुदा खाजबा अदुम मयाम इयोना पखली द पोट मयाम से मसी से अखोई सपोर्ट कबि अदुगा मसी थिंगोगदगदी अखोइदा तुंगदा हेना अखोगी जाति दा सोथबा म ओइरदी हाइबा फमदुदा अखोई लेगा असी सापन यारदी सानी सानी ट्रेडिशन अमंगा पदी अखोई पुना मखोगम सेना लेमिनदरा मसी इयोना लोकल लगी बथौदांग असे मणिपुरी मफम एरिया खुदी मक्ता अखोई अतोबा तोबा मयामन से पाइखत पिरमने न खजे अदुबो गसी अखोना पंखुक चरिबा असिगुम मफम खुदी मक्ता संदोबिना मणिपुर सच्चाबा अखोई मैतै कल्चर जे ngamin na bada मैतै अखोइना सब मानर कोकम लेबिनदरागदी क्यांगोई खतना तोबना सियारोय अतोपा उरिपो अदैदी सबोरबन बासी mayam ama tawba yaro kendra ama kakang na tawba yaro dabanya kendra mayam da awareness asimak yobiduna mafam na sindiduna asigumba tawramase sab mana bamiyang dawjik wogi pathasi dagi hawma ko mayam sang na tingawraga di ko gi maitai samaj habedi maitai ase kalobo ngambagi aduga ko gi yum pan bagi akoi fertility ki sang hena hen ka lapa madi maitai masing he ka pada yamna sawa thogang am lahogani habasima masi ayaki mafam dagi aina mayamda aujela simata Housing Marak Thakna Atemba break ama Lominarsi. With innovation in learning, world-class facilities and caring mentors, UNACO School empower young minds to think, explore, and excel. From creativity to confidence, we nurture every child to discover their best self. UNACO Schools, empowering minds, inspiring futures. Registration is now open. Don't wait. Secure your seat for a brighter tomorrow. Join UNACO School, visit our campus, or register online. Break matungda amukana taramna oksari. Council of Higher Secondary Education Manipur na laukiba improvement examination gi yauna higher secondary examination 2024 gi original certificate sing hayeng haibadi tha asigi tang manga dagi hauna lauba yaragani haina Council of Higher Secondary Education Manipur gi secretary KS Asikumar na thokpa cherol amana khangalakli original certificate sing asi council gi office tagi school sing gi head natraga mari leinaba miyoi singna masagi saktak che ama Aadhaar card pisil laga office hour gi matamda lauba yaragani hairi.
Council of Higher Secondary Education Manipur COSEM na lauba class 11 amadi 12 ki ing kumjalising aniga kuntarukta pangthokadaba examination gi form submission gi aroiba matam laukthokre COSEM gi secretary KH Asikumarna thokpa cherol amada class 11 amadi 12 ki exam form sing fine yaudana thazinba yabagi aroiba matam tha asigi tang taranithoi faubani hairiba matam asi lupa chatru ki fine thiraga tha asigi tang tarateret fauba form thazinba yaragani masigi matungda form thazinba lakpa mahairoi singna tha asigi tang kunmari fauba lupa chanipan gani fugi fine thiraga form thazinba yagani hairi Union Minister of State for Women and Child Development Savitri Thakur na tha asigi tang tarukta Jiribam da lakpada mahakna yengsil lamgadaba lengaki office singda Jiribam gi Deputy Commissioner Krishna Kumar na luchingba kangmu amana ngarang mangzong na chatuna yengsin kre DC Krishna Kumar na luchingba kangbu aduna yengsin kiba mafam sing adudi Sonapur Jila Parishad ki manung channa leiba Amrit Soravargi Pukri Singh, Dibong Gram Panchayat, Aglapur, Amadi, Kadam Tala, Mahadapur, Amadi, Kamranga Maitai da Leiba, Angalwadi Center Singh, Amadi Sorok, Atingbi da Leiba, Reda Sakti Sadan Homni. Yengsin Kongchat Adugi Manung Channa, DC Krishna Kumar na Jiribam, Amadi Boro Bekra da Leiba Block, Development Office Singh Staff Singh, Gasu Unaduna, Wari Sanaki, Wari Sanaba Aduda Miyamna, Season Nabada, Thamliba Amrit Soravar gi Pukri Singh adubu luna na thamnabagi pauktaksu piramki masita sunatana Angalwadi workers singasu unaduna Potion Tracker ningthina yengsinanaba amadi Pradhan Mantri Matru Vandana Yojana amadi atay scheme singi makada nupi angang sing ming chalibal asigi data sing ningthina maintain tawnabasu khanganki DC Krishna Kumar gi Khongchat Aduda Additional Deputy Commissioner TH Manoranjan Singh, DIO Jiribam N Vidyananda Singh, DBO Boro Bekra RK Silas Singh, DBO Jiribam T Janeswar Singh, Amadi DCPO Jiribam H Ibeyama Devina Chingba Maru Oiba Official Kayasu Loinaki. Manipurda lairiba tongan-tonganba lolgi film puthokliba tribal filmmakers singidamakta anauba fampak ama pibaga loinana cultural actions taunaba yabagi khodongchaba pibagi pandamda Manipurda National Tribal Film Festival pangthoklagani hairi Department of Tribal Affairs and Hills ki makhada laiba Tribal Research Institute Manipurna Zanzatia Gaurav Versky Saruk Ama Oina Manipur State Film Development Society ga kutsam naduna singadaba festival asi non-competitive haibadi film changdamnabadi yaroi hairi Ministry of Tribal Affairs Government of India gi matenga loinana tha asigi tang tarani thoidagi tara manga fauba pangthokadaba film festival asida delegate oina saruk yabiningba tribal filmmakers singna lakliba November gi tang taret faubagi manungda masagi biodata ga loinana trymanipur@gmail.com da thazan biraknaba Tribal Affairs and Hills ki Director Ellen Kasungna thokpa cherol amana khangalakli Sardar Vallabhbhai Patel gi chamaga yankai suba mapok kumon thauramga mari leinana Kamjong District ki oina pangthokadaba thabak thauram singi matangda Kamjong gi DC Rangnamai Rang Patel Peter Miyamda khangalakli Kamjong District ki Camp Office da pangthokhiba paugi mifam amada DC Rangnamai Peter na haikibada Sardar Vallabhbhai Patel na Mairebak nungsibagi itilga loinana apunba leibak amagi Manglan ama sagatlamba adubu ngasigi mirol sing dasu hairiba ihul sing adu sagatuna chawkhatpa mipantang da balebak ama oihanba ngamnabagi pandamda Kamjong District dasu Sardar Vallabhbhai Patel gi chamaga yankai suba mapo kumonga mari leinana thauram pareng kaya chatharagani Kamjong District Administration na Mera Yuva Bharat Mai Bharat Kamjong amadi ADC Ukrul ZEO CMO
DPO, DYSO, Amadi DIPR ga Kusamnaduna District Level Patia Trust, Unity Run, Amadi SA, Amadi Quiz Competition, Singya Yoga Stations, Cleanliness Drive, Amadi De-Addiction Awareness Program Kayasu, Pangthok Nanaba Sem Saba Loire Hairi, Nasigi Paugi Mifam Aduda, Kamjong District ki SP, ADC Kamjong, SDO Singh, Amadi District Level Officer Singsu Sarukiaki. National Rabies Control Program ki Makada District Health Mission Society Imphal East na Sinduna Human Rabies ki matangda nongmagi oiba training program ama ngasi Janims Hospital gi lecturer holder pangthokre training program hogdokpagi thoram aduda Imphal East District ki Chief Medical Officer Dr. L. Indira Devi, State Surveillance Officer Dr. Sanasam Gopal Singh, Janims ki Director Dr. L. Usarani, Janims ki Medical Superintendent Dr. K.H. Lokeswar Amadi, Imphal East District ki Surveillance Officer Dr. Fotant Konsamna Maru Oiba Mithunglen Singh Oina Sarukiaki, Loinana Health Services Manipur gi Hanagi Chief Medical Officer Dr. K.S.H. Manglem na Resource Persons Oina Nganki. Nasigi Training Program gi session da Medical Officer Singh, MO Incharge Singh, Community Health Officer Singh, Amadi A&M Singh Sarukiaki. Thaurumgi Saruk Ama Oina, Best Reporting Center in IHIP portal Haibadi, Integrated Health Information Platform portal gi Mana Matum Singsu Yantoki, AAM Urupt Salungfam, PHC Yangang Pokpi, Amasung PHC Kairao, Maktingda, Mana Matum Piduna Ikai Kumnaba Utki. Intradermal rabies vaccination haibadi hanagi masalda kapa sinataba usna makha kapa akoigi vaccination matal se koi hobo pami masi koi medical directorate na order ma thok ke hobi adam gi leibanani masi oiragadi koina vaccination to bodi sangi senbam awang se masi kam ka hena saru manga to ge ama da handar ka do aduna badugi implementation se koi ngainari adu masi to regadi anaba yamna report to mafam da di mi tangai badna patient manga we chieba kolaba oduna webasu masi koi no maduna hairi ba patient se masi yam laina ulap mani de lo san ne aduna masi koi orang ma to jai ayam bada koi gi periphery da koi gi animal rabies और क्लिनिक हाइदना रेबिस क्लिनिक से कोई स्पेक्टिकल हो गए सेम सावा हो गए संपूर्ण विषय अच्छी ने फंगल लगा अदुगा विषय तरसु Kaching District ki oina Tobacco Free Youth Campaign 3.0 ngasi District Administration gi meeting makada National Tobacco Control Program NTCP Cell District Health Society Kaching na sinduna Cyclathon Rally amaga loinana pangthokre Cyclathon Rally adu Kaching gi Deputy Commissioner Rohit Ananda lamthabagi thauram aduda Kaching gi SP Priyadarsini Laishram, Kaching gi Chief Medical Officer Dr. Thaudem Rajend, District Nodal Officer NTCP Dr. T. Julont Amadi District Level Coordinating Committee gi member Singsu Sarukiaki. Rally asigi mangoinana Ngasigi DC Office ki Conference Holder NTCP ki Makada DLCC meeting amasupang thoki DC Rohit Ananda Mifam Mapu Oikiba meeting aduda SP Kaching ADM Chief Medical Officer Zonal Education Officer District Information Officer Kaching Municipal Council ki Senior Chief Executive Officer FSA ki Designated Amadi Food Safety Officer Amadi District Social Welfare Officer Su Sarukiaki meeting aduda DC Rohit Ananda Hariba Tobacco Free Youth Campaign 3.0 asi Mai Park Nabagi Damakta Changsinba Ahanba Khongthang ama oina Mahailoi Sang Singh dagi meter chamagi register leiba mafam singda hidak managi potlam sing yon badan athingba lei khanghananaba yellow line ama Jingnanaba Mari Lainaba official singda khanghanki loinana hidak managi potlam singi mayokta essay painting amadi awareness campaign sing district sinba thungna sinanabasu khanghanki
Handak thokliba ichawna maram oiduna awaba mayok nakraba Thongzu Assembly Constituency gi manung chanba Uchekon Nongpok Gram Panchayat ki manung da leiba imung chamri ga kunnipanda Manipur State Rural Livelihood Mission MSRLM na sinduna Thongzu Apunba Cluster Level Federation na host oiraga reliefs ki potlam sing yenthokpagi thauram pangthokre ngasi pangthokiba potlam yenthokpa adu Nestle India Limited amadi Bosco Net na sponsor tawduna Ketrigaon Block ki manung channa leiriba Gongba Uchekon Kunau Awang Community Hall da pangthoki thauram aduda chief guest oina saruk yakiba MSRLM ki state Mission Director N. Bandana Nahai, MSRLM gi Makada Leiriba, Masa Loisang Amadi Self-Help Group Sing Asina Tauriba Tabak Sing Asi Icham Chamna Group Sem Laga Leiba Nati Haibasi Handak Manipur da Ing Kumjalising Aniga Kunhumdoi Dagi Thorakiba Irang Amadi Ising Ichaw Awa Ana Kaya Tarakpa Aduda Mayek Sing na takli awaba nanglaba miyoy kayagi manakta chatuna hakthenga na awa nungai khangdokpaga loinana makhoi gi damak angamba mateng pangduna lakli mamangdagi self-help group sing asi sen thumgi matangda mateng pangba khak oina ubirami adubu handak awaba wakhal ama kokhanaba hotnaba relief camp ta leiriba angang singi mateng pangba kaya asisu sinthaningai oi maram aduna mathau taba sing adu ministry da approach tawbaga loinana achauba company sing da mateng panghannabasu hotnaminasi miyamgi mateng tawbada aikhoi chokthaba naidana hotnaminasi haiki thauram aduda Thongzu Apunba CLF ki President NK Bimola, Nestle India Limited ki Branch Corporate Affairs ki Head Surojit Mukherjee, Senior Manager Sanjay Simon, Bosco Net ki AIDA Martha Gonmai, Imphal East ki AC2DC Y Sir Singh, Uchekon Nongpok GP ki Chairperson Tiyauna Mioy Kayasu Sarukiyaki. Ay staff sila o the sinse sama sa khala ga dito te mera khala ito bakam sing ke chatra flat ti bogra itni virus ti bogra to the khala sinse pura tanda bus pe le hagadi abu ji sa to sinse chatra ko sapra ko ki financial literacy enterprise promotion to the to ko bega ba और मुझे पूरे इसलिए अपने से अच्छा समझने लगा तो कोई कब sinse तो we should be aware of it. No, how do you say this? The last digital memory, the zero authority cycle. Environmental changes, climate changes. Very good answer. Calamity होगा और सुबह बाद में आप कोडन से तो ना काम जल्दी से लाते तो जाते हैं. We have to be prepared. सुबह में आपको तो मतलब जैसे कम्युनिटी अमाउंट अभी कमाना, तो वैसे के कमाना तो कौन सी कैसे? सीधे से हमें बताते हैं. Imphal East District ki Laifam Kunau dagi Manipur State Territorial Assembly 1967 gi member Oirambi Aribam Bimola Devi masagi anaba amana maram oiraga ngasi laikhidre masagi chahi marfu nipan sukre Aribam Bimola Aribam Rajmani Sarma amadi Khongbarlapam Ningol Aribam Ongbi Apabi Devi gi ahanba machanupi oina ing kumjal lising amaga chamapan ga kuntra taret ki February ki tang tarada Lairiging Bam Lekai da Poki, Maha Guwahati University Amadi Wardada Leiba, Rashtrabasa COVID Tagi graduation Loiraki, Aribam Bimolana Mahaki Punsi Chengzel da Manipur Mahila Kalyan Samiti gi founder, Secretary Su Oiram Kibata Natana, Congress Women's Front ki organizer Amadi Manipur State Social Welfare Advisory Board ki chairman, Fauba Oiram Duna Leibaki, Maru Oiba Thaudang Kaya Lauramba Misak Amani. Matam Karagi Mamangda Pechi Kulgi Club, Maya Paibi Amasung Village Authority na PHED gi Pukri Tawbaga Mari Lainana, Pechi Awang Lekai dagi Kaisam Brozent Amadi Pechi Mayai Lekai dagi Yumnam Mukta, Makoi Anigi Matakta Thamlamba Social Boycott Ado Hayeng dagi Handok, Lagani Haina Pechi Village Development Committee gi Secretary Oinam Nabana, Gerald Ama Toktuna Kangalakli.
Bisnupur Police Station ki Officer in Charge ki meeting Makhada National Unity Day 2025 kamari lainana painting competitions among ngasi Bisnupur Higher Secondary School da pangthokre Class 6 tagi 8 faubagi manungda leiba mahairoi nifu marina saruk yakiba painting competitions aduda National Unity Day haiba hiram da lai yekpa changdamnaki Iron Man hairagasu khangnaba Sardar Vallabhbhai Patel na sagacharamba maraibak nungsibagi ihul adubu naha oiriba mahairoi singi maharaktasu sagatnabagi pandamda pangthokiba painting competition aduda makok mathang takraba singda selgi mana yauna certificate sing yenthokuna pukning thawatki competition asida ahanba anisuba amadi ahumsuba takraba sing khaktanatana mahairoi manga dasu consolation prize oina selgi mana amadi certificate sing yenthoki Manipurda lam koiba lakliba tourist sing amadi lamdam asigi miyamna sizinaba yaraba emergency service sing amadi Manipur gi tourist sport amadi transport service na chingba singi akupa marol yauraba Homeland Z Guide haiba booklet ama ngasi Homeland group ki unit ama oiriba Homeland security na launch tawkre Homeland Z Guide asi handak pangthokhiba Homeland Security Summit da Homeland Group ki Director RK Babluna official oina launch tawkibani launch tawbagi thoram aduda RK Babluna hairiba Homeland Z Guide asigi kanaba singi matangda wafam kaya phongdokhi Homeland Security na khanjaba mission amaka khodi mayam je better connect better inform ka alo better aware oibaba amadi khodi any number ma emergency number ma thirak matamda khodi Google da tongna da bida khodi any pocket friendly ba si pocket ta apo chakte yare pocket ba si anyone koi tourist wagera chhatra wagera anyone ama itana pairaga thamba matamda kanaba oiragaduba posak amakakni ena haijage masigi na kogi leriba sigi jetfall kanu se Homeland Guide jetfall kanu se koina every mafam kodi makta school college adudagi transportation ki mafam da airport very sida koina thamnabagi plan tawjari Hauzik sanabagi pawmuk lobinarasi Tha asigi tang manga dagi nipan fauba Thailand gi Pattaya city da leiba Pattaya Sports Complex ta pangthokadaba World Youth Games 2025 ki jit kunedo event saruk yagadaba Manipur gi sanaroi manga amadi team coach amaga loinana ngasi Imphal International Airport tagi lamthakre Langjingda leiba CRPF Group Center ki commandant Namairakpam Kunjarani Devi na Sanaroi Singh adubu lamthaki Sanaroi lamthaba aduga mari leinana commandant Namairakpam Kunjarani Devi na Paumi Singh da phongdokhibada World Youth Games 2025 ki jit kunedo event saruk yaba chatliba Manipur gi Sanaroi Singh na event asida magi category Singda mai paglaktuna Manipur gi mai purakpa orisanu haina yaifa pawzal piki ngasi lamthakiba players sing adudi kg yankhai dagi yankhai manga faubagi nupa kanglupta chungkham ningthem kg yankhai manga dagi humfugi nupa kanglupta Samom Kennedy Singh kg humfu dagi humfu manga gi nupa kanglupta Laishram Dinesh Singh kg humfu manga dagi humfu taragi nupa kanglupta Tom Cruise Lystrom amadi kg yankhai manga dagi humfugi nupi kanglupta Naurem Rani Chanuni hairiba Manipur gi sanaroi manga asina Pattaya da pangthokadauriba World Youth Games ki jit kunedo event India gi mihut singadauri team asigi coach na Dr. Moirangthem Ibomchani that successfully participate in the said youth games performing their best and bring dural to our state as well as nation. I wish to all the players to our country and bring lot of medal whatever they are participating. 5 people, I hope my blessing is always with them and they will click a gold medal for our India. I wish you all the best.
Zilianrong Football Association na sinduna haukiba October ki 13 dagi hauraga team 39 na group 12 da saruk yaduna chatharakliba 13 suba Jadonang Memorial Football Tournament ki ngasi Sai NERC Takil gi ground da sanakiba tournament gi ngasi ahanba semi final match da SKYC Sawambungna KFA Kakulongbu goal ahum amada maitiba piki match asi mai pakraba SKYC Sawambungi goal ahum adu kamay langanglung asangband afauba amadi longmay pauzay na match ki minute kun mga yangkay amadi yangkay mga chatpada team gi goal sing chanba ngamki match asida kakulong ki amatangay raba goal chunka tawbaw na match ki minute marfutaret chatpada chanki Chatharakiba tournament asigi ani suba semi-final match namthalong NYC amadi namdilong na sanaragani. Manipur Horse Riding and Polo Association na sinduna haukiba October 18 dagi hauduna knockout basis ta team 35 na saruk yaraga imphal gi mapal kangzaibung da chatharakliba 35 suba N Hazari amadi Dr. N Tombi Polo Tournament ki ngasi sanakiba akhanba semi-final match ta Thangmaibanch Youth Polo Club na Black Watch Polo Club Bauparabo Panjal Manga Marida Maithiba Piduna final changkre tournament asigi ngasi sanakiba ani suba semi-final match ta Assam Rifles Polo Club Team A na MPSCB Manipur Polo bu Pangjil Taruk ahumda Maithiba Piduna final changba ngamkre Puwarida sagonana hogadaba tournament ama oikre Chatliba tha asigi tarukta semi-final match anida mai paklaba team anina final match sanaragani. All Manipur Football Association na BSF ki sector headquarters CI operation na sponsor oiduna tha asigi tang amadagi hauduna team taranithoina group marida sarukyaraga lamlong thongkhong artificial turf ground da chat tharakliba Pramvir Chakra Constable Deepak Chingakhamgi Mingda Pangthokliba State Level Under 15 Boys Football Tournament asigi ngasi sanakiba match singa NESU Maira FC amadi Pandam FA mai pakre Hauji maru eba pau amukahana pizari Imphal International Airport ta anauba flight service ani hapkat pada Ministry of Civil Aviation na ayaba pikre ticket mamal sinsu hantarakpa yana lady. Suda yaudaba lalhonglup ama oiriba UKNA gi lanmi sing oigani chingnaba khulai paiba miyoi mari Assam Rifles ka kuthoknabada laikhidre lalhoba ama faba ngamhore atei khusu khulai kaya amasu fagatpa ngamkhre Guru Nanak Dev Ji gi mapokumo numit na lakpada Governor Ajay Kumar Bhalana Manipur gi miyamda yaifa pauzal pirakli Amadi wangu amadi ithai yauna tongan